ngasi nungdaram phonghiba tuan ma chifongsingdagi maruoiba I pausing khonggatcharakana Manipur top channel dagi mayamda share tawjage ahanba maruoiba pawam oina Kanglon gi wangwada parliamentary secretary oikibasing disqualified tawbada thinta hale Congress Kanglon gi wangbada parliamentary secretary oikiba taragani thoi disqualified tawbada constitutional gi wangbada matam thinta hale haina Indian National Congress na national media singda phongdokre Parliamentary Secretary taragani thoi disqualified tawduna thambaga mari lainana Indian National Congress INC na sinduna Delhi ta leiba Congress headquarter pangthokpa pawgi mifam amada All India Congress Committee AICC gi All India Law and Human Rights Department gi Chairman Dr. Abhishek M. Singhbina hai thawong asina democracy gi masak thianbata natana khusem gi oiba mawongda MLA masing yamhale nampu sapu gi litsa chathare Supreme Court na fawba takraba rai amabu ngasi fawba Manipur gi governor na thabakta onthoktana leidi loinana ECI na su sapsaba thabak amata lakhatana leidi haiki magna hai parliamentary secretary taragani thoi hauji fawba disqualified tawdana thin tharaga leiribasigi report chayol mari gi manungda Piraknaba Supreme Court na Election Commission of India da directive pikibaga loinana masiga mari lainana ECI na Manipur gi governor da serol ama thamkhre haba khangmangamle adubu masi fawb matam thin thakhigadra haibagi chingnaba lei hauju fawb Supreme Court na takiba tha manga henjilakle haukiba kumja inglisingani ga taraga tareta Manipur da pangthokiba general election da Congress na masing yamna kaba ngamkhibini Congress na kunga nipan kaba matamda BJP na supnatagi kunga matoi kaki adubo BJP na huran lanada langak semki mataw sumna leba asigi state kharada su thoki Manipur da BJP na lusingba langak hek semki baga kanglon gi wangwada parliamentary secretary taragani thoi hakhi parliamentary secretary singa sida makhoi na paigadaba pham singsu yen thoki Masi kanglon gi wangbada tokibani masigi matungda aranbani khanglakpadagi kumja inglisingani ga taragani pana parliamentary secretary singasi laktokhi adubu makoina sahi amaro masida parliamentary secretary gi khudong sabasing laktokhi pawgi mafam aduna CLP gi leader su oiriba CM Ibobi MPCC gi president Govindas kontaujam CWC gi member Gakhangam yauna Manipur gi Congress ki MLA singsu saru yaki heba pawmusu ngajifom gi fese fongsing da fonakhi makhasa tharakpoina atopa pawamana lecturer sing makhoi gi mapung phaba matam yaudringa da transfer tawkhibagi mathakta action lokhatkadabane none amadi Tamenglong district ki contract secondary lecturer sing makhoi gi mapung phaba matam yaudringa da transfer tawkhibagi mathakta action lokhatpinaba joint tribe student association na ZTSE gi maikidi gi appeal tarakli ngasi Manipur press club ta pangthokiba pawmi singa unabagi thoramda ZTSE gi secretary masanbau thiumain hai norki tuan ba institution sing sarkar na darkar roiba lecturer sing thabirakpada ZTSE na sarkar pathagatpa phungtoksari adubu district sing asida recruit tarokiba contract secondary lecturer sing asi mapung phadringaida transfer amuk tawthokpikhre sarkar gi directive ki matung inadi appointment adu akaknaba school kharagidi amadi transfer tawroi haibasu palli maramaduna asigumba aranma thawong chathari basida matik sabe action lokhatpiu amadi sarkar gi school tampham singda atopa miyoina mahut sinbagi thawong kaya su thengnai masagi mathawu mapung phana pangthokpa ngamdaba atopada sinathokpa asigumba makhalgi miyoi sing asigi mathaktu sarkarna matik chabe action lokhatpiu loinana education minister S Rajena sang nine school karamda boja singi mathaktu action lokhatkiba aduma association asigi maike digi thakatpa phungdoksari loinana association asinasu angamba mawongna minister amari education minister gi wakalon sing mapung phana naba honabda angamba mating pangani haina su mahna phungdokhe makhasa tharakpoina atopa pawamana mayek sengbu order thoktriba phawa 6 works strike junction higani thasigi kungani thoidagi sangchilakhiba amstagi 6 works strike si numit nipa ni sukre Manipur gi singama sum tamgi college pumbada paralyzed tawkhre college pumbada sat in protest sathari khongjang asi college oja sing na tare suba UGC pe scales satna hananaba amasum UGC regulation 2018 satna hananaba
samamnadaba mayek sengba order ama thoktriba phawba hanba lairoi hairi All Manipur College Teacher Association gi sirol amana hai amsta gi tax team na ngasi koina satuna yengsilaba amadi unit secretary singna pirakpa report singi matungina Manipur College Singjamai Modern College Porompat Oriental College Tagyel Ideal Girls College Akampat CI College Bisnupur Moirang College Moirang Susampur College Susampur Lilong Haureibi College Lilong Thaubal College Thaubal United College Sandel Kha Manipur College Kaksingna Singbuda sit and protest phamduna solidarity utkhi student union gi election gi scrutiny pangthokhi amstana oja singmu makhoi gi active involvement amadi masa masa gi khana 6 works strike mapung phana bagi damak unit college khuding mapu thakatpa phungdorakli ningsing maya amstana 6 works strike chathana student union election 2020-2021 ga mari lainaba thabak singda relax tawkhrabani ngasi scrutiny mapung phana pangthokre adobo 6 works strike khongjang di ahongba lairoi masi uja puna mangna hanba laitana pandam phangdriba phaw changchinmina si haina appeal tobu ko loinana strike asibu subject tonaba tongan maikai digi lakpa khudong sadaba khuding punna solidarity utuna mayokna minasi khongjang ngasi expectable order ama phangdriba phawba hanba lairoi haireba pawmusu phongnakhi Makasa Trakpoina ngasi Manipur gi oiba COVID-19 update mayam do share tawjaramge Government of Manipur COVID-19 Kamal Control Room dagi thadorakpa press release number 342 ngasi tangani thaum English ngi kun ngamatoi pungma foki nungdaram gi oiba update ta punna miyoi tare general population gi COVID-19 positive oiki miyoi tare rasi ahum amana nupani mari amana nupini adu atopa miyoi amasu Central Armed Police Force gi COVID-19 positive ohanki Apun boy nangasi Manipur miyoi nipan COVID-19 positive oiki makoi singsi Impal East gi ani Impal West gi mangani aduga makoi ga lokhat pham tokpa siksin tharang khodim lokhat kresu hairi aduga ngasi su Manipur miyoi amata COVID-19 na side apun masien khiba miyoi masingni sahum go humdra go humdoini aduga ngasi su Manipur miyoi manga COVID-19 dagi negative oiduna fagalaktuna discharge tawkre makoi singsi Sri dagi ama amasum home isolation dagi marini hairi aduga hauji Manipur COVID-19 na nahanduna lairiba miyoi masingsi kunthra go humdoini aduga yamna chingtha ningai oina recovery rate si Manipur 98.61% lairi hainasu press release na makhata na phungdorakli loisilakpoina pawamana More Fire Sub Station on thokpa phibam amada laire staff quarter laitabana laimaida phak tharaga tumlai Tengnopal district ki manungsana More border town da lairiba fire sub station More asi yamna phibam sadana laire maihau langpok tholakpa matamda mai kanbada sijinagadaba gari sing thampham oiriba building asisu ningkhairakpa yabagi phibam amada hujik laire masida natana staff quarter laitabana ariba building gi floor da plastic triple amasum phak tharaga laimaida fireman amadi staff kyana tumpham oiduna laire More border town da lairiba fire sub station asigi phibam asi pauksi asina hakthengna yengsulubada khanglakibadi Fire sub station asi English ngani anigi April 13 matamadugi Minister of State Family Welfare oiramba Bijoy Koijamna sangakibani matamadudagi hauna hujukpawa staff singna lainaba quarter amata sabidri masina maram oiduna masa masagi paisa puthoksaraga pakhal oina khanduna tumpham chafam oina lairakpa sahi masing yamlak lei haibusu khangbangamki